ꯉꯁꯤ ꯑꯩꯅ ꯈꯪꯕ ꯀꯥꯟꯅꯕꯒ ꯂꯣꯏꯅꯅ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯤꯡꯏ꯫ ꯉꯁꯤꯒꯤ ꯃꯦꯁꯦꯖꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯆꯦꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯄꯥ ꯏꯁ꯭ꯋꯔ, ꯅꯪꯒꯤ ꯋꯥꯍꯩꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯂꯦꯡꯗꯅ ꯊꯝꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯩꯅ ꯊꯥꯖꯩ꯫ ꯊꯥꯒꯠꯆꯔꯤ ꯏꯄꯥ, ꯉꯁꯤ ꯇꯟꯕꯒꯤ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯆꯠꯈꯤꯒꯅꯤ, ꯍꯩꯅꯤꯡꯗꯕ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯆꯠꯈꯤꯒꯅꯤ꯫ ꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯊꯝꯅꯤꯡꯕ ꯐꯤꯚꯝꯗ ꯑꯗꯨꯒ ꯃꯤꯠꯐꯝ ꯊꯝꯕ ꯌꯥꯒꯅꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯣ ꯃꯥꯏ ꯄꯥꯛꯅꯕ ꯆꯦꯟꯒꯅꯤ, ꯖꯤꯁꯨꯒꯤ ꯃꯤꯡꯗꯅꯤ, ꯑꯦꯃꯦꯟ꯫ 1 ꯀꯣꯔꯤꯟꯊꯤꯌꯥ 8:23 ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯊꯟꯇ ꯁꯥꯖꯦꯜ ꯇꯧꯖꯩ, ꯍꯥꯏꯕꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯦꯝꯒꯠꯆꯩ꯫ ꯇꯝꯕꯤꯕ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯖꯦꯟ ꯆꯦꯟꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯝꯕꯤꯕ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯝꯕꯤꯕ ꯗꯔꯀꯥꯔ ꯂꯩ, ꯃꯔꯨ ꯑꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯇꯥꯡꯗ꯫ ꯃꯈꯣꯏꯒꯤ ꯆꯥꯕꯗ ꯋꯥꯔꯛꯄ ꯗꯔꯀꯥꯔ ꯂꯩ, ꯇꯨꯝꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯂꯝꯖꯦꯜ ꯆꯦꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯇꯝꯕꯤꯕ ꯗꯔꯀꯥꯔ ꯂꯩ꯫ ꯀꯔꯤꯒꯤꯅꯣ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯁꯤꯅ ꯇꯝꯕꯤꯕ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯔꯤꯕꯁꯦ? ꯋꯥꯔꯛꯄ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯊꯤꯟꯗꯕ ꯍꯥꯏꯕꯅꯤ꯫ ꯈꯜꯂꯒ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯨ ꯈꯥꯡꯂꯦ ꯍꯥꯏꯔꯒ ꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯂꯩꯕꯗꯨꯅꯤ꯫ ꯋꯥꯔꯛꯄ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯧꯅꯤꯡꯂꯤꯕ ꯑꯗꯨ ꯇꯧꯅꯕ ꯐꯪꯖꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯐꯪꯅꯕ ꯃꯤꯁꯤꯡꯅ ꯄꯥꯝꯃꯤꯕ ꯍꯥꯏꯔꯒ ꯗꯔꯀꯥꯔ ꯂꯩꯕ ꯊꯕꯛꯇꯤ ꯇꯧꯗꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯍꯥꯏꯕꯁꯤ ꯍꯦꯛ ꯍꯥꯏꯅꯕꯒ ꯑꯅꯝꯕ ꯃꯇꯝꯗ ꯈꯟꯅꯕꯁꯤ ꯆꯥꯕꯒꯤ ꯑꯃꯗꯤ ꯁꯥꯖꯦꯟꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯍꯣꯏ, ꯃꯈꯣꯏꯁꯨ ꯃꯔꯨ ꯑꯣꯏ, ꯃꯗꯨ ꯋꯥꯔꯛꯄ ꯑꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ, ꯑꯩꯈꯣꯏꯒꯤ ꯆꯤꯟ, ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ, ꯅꯨꯡꯉꯥꯏꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯋꯥꯔꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯔꯛꯀꯗꯕꯅꯤ꯫ ꯏꯁꯥ ꯏꯊꯟꯇ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯁꯟꯗꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯏ, ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯟꯅꯖꯕ ꯍꯥꯏꯕꯅꯤ꯫ ꯑꯇꯣꯞꯄꯁꯤꯡꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯌꯥ ꯃꯥꯡꯍꯜꯂꯤ, ꯑꯗꯨꯕꯨ ꯗꯔꯀꯥꯔ ꯂꯩꯔꯤꯕꯗꯤ ꯏꯁꯥ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯥꯡꯖꯧꯅꯅ ꯋꯥꯔꯦꯞ ꯂꯧꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯔꯦꯞꯄ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯋꯥꯔꯦꯞ ꯂꯧꯕꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ, ꯅꯪꯅ ꯄꯩꯁꯥ ꯀꯌꯥ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯅ ꯂꯦꯞꯊꯣꯛꯄꯗꯨꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯅꯨꯡꯉꯥꯏꯊꯣꯛꯅꯕꯒꯤ ꯄꯩꯁꯥ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯊꯝꯂꯦ꯫ ꯊꯝꯂꯤꯕ ꯑꯗꯨ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯗꯕ꯫ ꯈꯨꯗꯤꯡꯃꯛꯀꯤ ꯅꯪꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯌꯥꯠꯄ ꯌꯥꯒꯅꯤ꯫ ꯊꯧꯔꯥꯡ ꯌꯥꯠꯍꯧꯗ꯭ꯔꯒ ꯅꯪꯅ ꯇꯧꯒꯦ ꯈꯟꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯑꯃ ꯍꯦꯛꯇ ꯇꯧꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯧꯔꯥꯡ ꯌꯥꯠꯊꯣꯛꯇꯨꯅ ꯊꯝꯂꯒ ꯃꯗꯨꯗ ꯂꯦꯡꯗꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯌꯦꯡꯂꯤꯕꯁꯤ ꯅꯪꯅ ꯀꯔꯤ ꯆꯥꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯂꯦꯞꯊꯣꯛꯄ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯄꯩꯁꯥ ꯀꯌꯥꯝꯅ ꯁꯤꯖꯤꯟꯅꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯂꯦꯞꯊꯣꯛꯄ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯂꯛꯂꯒ ꯇꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯇꯧꯗꯨꯅ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯒꯨꯟ ꯂꯩꯕ ꯄꯨꯟꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯇꯣꯞꯄ ꯃꯦꯁꯦꯖ ꯑꯃꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯅ ꯑꯃꯈꯛꯇ ꯑꯁꯨꯝꯅ ꯌꯦꯡꯅꯔꯝꯃꯤ, ꯌꯥꯝꯅ ꯐꯖꯩ꯫ ꯋꯥꯔꯛꯄ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯌꯥꯠꯊꯣꯛꯄ ꯉꯝꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯊꯧꯔꯥꯡ ꯌꯥꯠꯄ ꯌꯥꯝꯅ ꯍꯩ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯥ ꯀꯌꯥꯗꯒꯤ ꯁꯨꯇꯤ ꯀꯔꯝꯅ ꯂꯦꯟꯁꯤꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯀꯌꯥ ꯌꯥꯠꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯑꯣꯏꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯣꯏꯊꯣꯛꯇꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯤ ꯅꯨꯡꯉꯥꯏꯕ ꯇꯪꯈꯥꯏ ꯑꯃꯗꯤ ꯊꯧꯔꯥꯡ ꯌꯥꯠꯄꯗꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤ ꯇꯧꯗꯕꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯎꯏ꯫ ꯁꯨꯇꯤꯗꯒꯤ ꯋꯥꯕ ꯍꯜꯂꯛꯄ ꯃꯔꯝꯅ ꯑꯇꯣꯞꯄ ꯁꯨꯇꯤ ꯑꯃꯃꯨꯛ ꯗꯔꯀꯥꯔ ꯂꯩ, ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯁꯨꯇꯤ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗꯦ꯫ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯨꯁꯨ ꯍꯥꯟꯅ ꯊꯧꯔꯥꯡ
ꯌꯥꯊꯣꯛꯀꯗꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯗꯨꯝꯅ ꯊꯧꯔꯥꯡ ꯇꯧꯏ ꯋꯥꯅ ꯍꯨꯃꯥꯡ ꯑꯣꯔꯣ ꯑꯣꯔꯣꯒ ꯇꯥꯅ ꯑꯩꯅ ꯈꯜꯂꯤ ꯑꯩ ꯃꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯂꯧꯈꯤꯕ ꯑꯆꯧꯕ ꯋꯥꯔꯦꯞ ꯑꯃꯅꯤ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯍꯥꯟꯅ ꯊꯧꯔꯥꯡ ꯌꯥꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯅꯕꯒꯤ ꯑꯗꯨꯃꯛ ꯈꯜꯂꯤ ꯖꯤꯁꯨꯒ ꯂꯣꯏꯅꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯌꯥꯊꯣꯛꯄ ꯉꯝꯒꯅꯤ ꯑꯃꯦꯟ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯑꯋꯥꯕꯒꯤ ꯀꯔꯤꯁꯨ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯄꯨꯡ ꯐꯥꯗꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯆꯃꯝꯅꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯒꯅꯤ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯂꯩꯒꯗꯕ ꯍꯥꯏꯕꯗꯨ ꯄꯦꯟꯗꯕ ꯍꯥꯏꯕꯁꯤꯅꯤ ꯆꯍꯤ 60 ꯐꯥꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯇꯁꯦꯡꯅꯃꯛ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯟꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯐꯝꯗꯨꯅ ꯂꯩꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯋꯥꯈꯠꯇꯨꯅ ꯂꯩꯕꯗꯨ ꯑꯩ ꯉꯝꯂꯣꯏ ꯃꯗꯨ ꯇꯧꯔꯝꯂꯗꯤ ꯐꯅꯤꯗ ꯑꯗꯥ ꯇꯧꯔꯝꯂꯗꯤ ꯐꯅꯤꯗ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏ ꯑꯩꯅ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯊꯧꯔꯥꯡ ꯇꯧꯏ ꯑꯩ ꯌꯨꯝꯗ ꯆꯠꯂꯒ ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯏ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕꯗꯤ ꯅꯠꯇꯦ ꯅꯤꯡꯊꯧꯀꯥꯕꯒꯤ ꯑꯌꯨꯛꯇ ꯑꯩ ꯖꯤꯝꯗ ꯆꯠꯀꯅꯤ ꯌꯨꯝꯁꯀꯩꯁꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯖꯤꯝꯗ ꯆꯠꯀꯅꯤ ꯏꯔꯥꯏꯒꯤ ꯑꯌꯨꯛꯇꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ ꯍꯣꯏ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯑꯋꯥꯕꯒꯤꯁꯨ ꯊꯧꯔꯥꯡ ꯌꯥꯠꯀꯗꯕꯅꯤ ꯍꯥꯟꯅ ꯋꯥꯔꯦꯞ ꯂꯧꯊꯣꯛꯀꯗꯕꯅꯤ ꯅꯈꯣꯏꯅ ꯌꯨꯝꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯅꯁꯥ ꯅꯊꯟꯇ ꯃꯇꯝ ꯂꯧꯗꯨꯅ ꯊꯤꯖꯧ ꯑꯁꯨꯝꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯀꯥꯟꯅꯗꯕ ꯃꯍꯩ ꯌꯥꯟꯗꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯐꯨꯛꯇꯠꯇꯨꯅ ꯂꯪꯊꯣꯛꯈꯣ ꯋꯥꯈꯜꯒ ꯈꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯂꯩꯕ ꯇꯣꯛꯎ ꯑꯩ ꯃꯁꯤ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯄꯨ ꯀꯣꯔꯤꯟꯊꯤꯌꯥ 1:7-13 ꯑꯃꯨꯛ ꯌꯦꯡꯁꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯃꯁꯥ ꯃꯊꯟꯇ ꯁꯥꯖꯦꯟ ꯇꯧꯖꯩ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛꯇ ꯃꯁꯥ ꯃꯊꯟꯇ ꯊꯤꯡꯖꯤꯟꯖꯩ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯄ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯂꯩꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯣꯏꯕ ꯀꯌꯥ ꯊꯦꯡꯅꯔꯛꯀꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯃꯇꯝ ꯈꯔꯇꯒꯤ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯅꯕꯒꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯂꯣꯝꯕ ꯅꯥꯏꯗꯕꯒꯤꯅꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯅꯥ ꯐꯪꯅꯕ ꯀꯟꯅ ꯆꯦꯜꯂꯒꯗꯤ ꯄꯤꯕꯤꯈ꯭ꯔꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯃꯅꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯋꯥꯔꯛꯄ ꯑꯗꯨ ꯊꯋꯥꯏꯒꯤ ꯋꯥꯔꯛꯄ ꯑꯁꯤꯅꯤ ꯉꯁꯤ ꯑꯩ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯁꯥꯖꯦꯟꯒꯤ ꯇꯨꯝꯕꯒꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯂꯧꯁꯤꯡ ꯑꯗꯨ ꯂꯩꯕꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯒꯅꯤ ꯑꯩ ꯀꯔꯤ ꯆꯥꯒꯅꯤ ꯀꯔꯤ ꯊꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯤꯒꯗꯕ ꯂꯩꯇꯦ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯆꯦꯛꯁꯤꯟꯖꯒꯗꯕꯅꯤ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯖꯤꯁꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯋꯥꯔꯛꯄꯒꯤ ꯑꯃꯗꯤ ꯏꯁꯥ ꯋꯥꯔꯛꯆꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯎꯏ ꯀꯥꯁꯤꯗ ꯃꯗꯨꯒꯤ ꯊꯋꯥꯏꯁꯤ ꯂꯥꯛꯂꯕꯣꯏ ꯅꯤꯡꯏ ꯋꯥꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯁꯤꯡ ꯑꯃꯗꯤ ꯃꯉꯣꯟꯗ ꯂꯩꯕ ꯑꯐꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯊꯋꯥꯏꯒꯤ ꯂꯝꯗ ꯋꯥꯔꯛꯄ ꯗꯔꯀꯥꯔ ꯂꯩ ꯅꯪ ꯏꯁ꯭ꯋꯔ ꯈꯪꯒꯗꯕꯅꯤ ꯏꯁ꯭ꯋꯔ ꯈꯪꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔ ꯃꯇꯝ ꯂꯦꯞꯅꯕ ꯌꯥꯔꯣꯏ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯦꯞꯅꯕꯒꯤꯗꯃꯛ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯋꯥꯔꯛꯄ ꯇꯝꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ ꯑꯩꯁꯤ ꯊꯕꯛꯁꯤ ꯅꯪꯅ ꯈꯪꯗꯗꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯇꯝ ꯂꯩꯇꯦ
Karigumba khara haizage nangna tawgadaba haibabu mahai yandaba pot ani khaktang kakthatkhiba adudagi nangonda matamgi matam ngakta ngairani. Ishwarda pinaba matam leite haibasi kanadabani. Nangna madu haiba matamda puksel sengna haifam thoi lakadaba borsing aduga panarubada sibu yamna maru oibrane haidokpa yadraba haibasi khanthagadabanni aina haibadi madu senglabra madu aigi punsida tamnaba hotnabada matam yamna lawki madudagi ishwarna aingonda sengna tambikhi mahakna aingonda haikhibadu sini Joyce karigumba nang naba tare haiba aduga hospital da ayukki pung mari khudingi treatment tawba chattaba yadrabadi nang madu nangnaba chatkani natra maramdi chatrabadi nang sigani aina hai ai hospital da chatkre phare nangi namanaba amana phone tawraklaga free da pochai leirusi haina hairakpa matamda nangna haigadabasi ai hospital chattaba yade oiningba ama oidunasu nahaki punsibu soidanaba ngak sengani adudagi aigi thamoida phaurakpasi karigumba aina ishwarga matam naina lendrabadi ai thawaida suksoi soidana siragani asumna nakhoisu nakhoigi matam adu mahaka punnaba yamna maru oi meeting adugumba amagumna lawgadabani maramdi masi yamna maru oi mi kaya amana nongmaijing church ta chatlaga loire haina khalli adubu aina hainingbadi maduna loiba natte laklaga mafam amada tuminna famlaga atopana nangi thabak tawshanu haina khalli aina thajai nangna conference asidagi kaya ama fanglamlagani madu aina hainingbadi nangna khudingmak asi mapung phana phangge haina khallabadi yumda chatle hairaga hapta asida tamkiba mayam asi amuk hanna nainaba darkar lei ishwargi wahai asi tamba darkar lei pada kuntaruk maram aduna aina pandam yaudana sende masi aikhoina hairibasi punsida sab yungba pandam thambagi wani kakngaungna duna pandam leitana kanadaba potsingda matam manghanduna leibagi mahutta nungtigi panthung leibaduni ishwadi panthungi ishwani aina ahangba nungsit pandam yaudana leibanate Christian kaya ama khalli aina aigi hakjang thai Christian singna phongdokpa karisu tawningai leite haidana makhoina pangsada chai aikhoina sabasida ishwarna harawi adubu tambiba amadi isa warak jabadi darkar lei asumbadu ai haizage karigumba nangna athumba pamlabadi nungtigi madu chananaba haina hotnagani phare ai sabagi matangda hairaroi haikrabani hairaroige adubu aina atopa mi singda sandoklaba matungda ai isamak itik chadaba oidanaba aina aigi hakjangbu chairak piduna aigi ikha polhaloi polna hai ai isana isabu warakchei nang nasana nasabu warakchanaba aina hairi Hebrew 12 ama anida amuk yengsi Hebrew 12 ama anida amuk yengsi Hebrew 12 ama maram aduna sauraba sakhigi leisin aduna aikhoibu koisinbagi maramna haukraba aphauba mising adugi matangda khallu masida hairibasi masini thajaba thamba makhoina lamjel adu mapung phana chenki Hebrew 13 da makhoigi matangda yauri Ishwar aphauba nipa nipigi matangda pabasi yamna pukning thaugatningaini nakhoisu ishwargi aphauba nupa nupi oheningi kanagumba amagi matangda lairik pababudi aina paruba aduna lairik oina iduna mi atopa amana pabadu pami amen aikhoigi punsi karigumba athoiba khara tauba ngamgani aikhoina tauba khudingmakta khwaidagi phaba mawongda ishwargi matik magungidamakta
ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯍꯧꯈ꯭ꯔꯦ꯫ ꯁꯤ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯑꯔꯨꯝꯕ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯌꯦꯠꯂꯤꯕ ꯅꯥꯞ ꯈꯨꯗꯤꯡ ꯊꯥꯗꯣꯛꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪ ꯍꯩꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯖꯦꯜ ꯑꯗꯨ ꯆꯦꯟꯁꯤ꯫ ꯑꯩꯈꯣꯏꯅ ꯈꯥꯡ ꯍꯩꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯖꯦꯜ ꯑꯗꯨ ꯆꯦꯟꯁꯤ, ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯒꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕ ꯖꯤꯁꯨꯗ꯫ ꯌꯦꯠꯁꯤꯟꯕ ꯑꯐꯕ ꯊꯝꯃꯣꯏ, ꯑꯐꯕ ꯋꯥꯈꯜ ꯄꯥꯟꯕ ꯃꯤꯁꯤꯡꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯁꯤ ꯁꯩꯇꯥꯟꯅ ꯄꯥꯝꯗꯦ, ꯃꯔꯨꯑꯣꯏꯅ ꯊꯋꯥꯏꯒꯤ ꯂꯝꯗ ꯆꯥꯎꯈꯠꯈꯤꯕꯁꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯁꯤꯗ ꯂꯥꯛꯂꯒ ꯐꯝꯕꯗ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯌꯥꯕ ꯑꯗꯨ ꯇꯥꯕꯗꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯅꯪ ꯂꯦꯡꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄ ꯗꯔꯀꯥꯔ ꯂꯩ꯫ ꯁꯩꯇꯥꯟꯅ ꯅꯪꯕꯨ ꯌꯦꯠꯁꯤꯟꯕ, ꯅꯪꯒꯤ ꯃꯇꯝ ꯍꯨꯔꯥꯟꯈꯤꯅꯕ, ꯄꯥꯡꯒꯜ ꯃꯥꯡꯍꯟꯈꯤꯅꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯊꯥꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯑꯗꯨꯝ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯒꯤ ꯁꯩꯇꯥꯟꯅ ꯀꯌꯥ ꯂꯥꯏꯅ ꯃꯇꯝ ꯍꯨꯔꯥꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯑꯉꯛꯄꯅꯤ꯫ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟꯒꯨꯝꯅ ꯅꯈꯣꯏ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯁꯩꯇꯥꯟꯅ ꯈꯨꯗꯤ ꯀꯌꯥ ꯑꯃ ꯈꯨꯗꯤ ꯊꯤꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤ꯫ ꯀꯗꯣꯝꯗꯅꯣꯃ ꯇꯥꯗꯨꯅ ꯅꯪꯒꯤ ꯄꯟꯊꯨꯡ ꯌꯧꯅ ꯆꯠꯄ ꯉꯝꯗꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯆꯍꯤ 35ꯒꯤ ꯃꯃꯥꯡꯗ ꯀꯧꯕꯤꯕ ꯃꯇꯝ ꯑꯩ ꯀꯔꯝ ꯇꯧꯗꯣꯏꯅꯣ, ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯇꯣꯞꯄ ꯃꯤꯒꯨꯝꯅ ꯑꯩꯒꯤꯁꯨ ꯑꯄꯪꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯅꯣꯡꯉꯥꯟꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯒꯅꯤ, ꯃꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯂꯦꯡꯗꯕ ꯈꯣꯡꯐꯝ, ꯃꯍꯩ ꯌꯥꯟꯗꯕ ꯄꯣꯠ ꯀꯌꯥꯗꯒꯤ ꯊꯣꯔꯛꯄ ꯇꯥꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯇꯝꯈꯤꯕ ꯅꯠꯇꯦ, ꯃꯁꯤ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯌꯥ ꯆꯪꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯈꯪꯅꯕ ꯍꯣꯠꯅꯈꯤꯕꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯡꯁꯤꯡ ꯌꯦꯠꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯅꯪ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕꯅ ꯐꯥꯖꯤꯜꯂꯤꯕ꯭ꯔꯥ, ꯁꯃꯁ꯭ꯌꯥꯁꯤꯡꯅ ꯐꯥꯖꯤꯜꯂꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯏ꯫ ꯅꯁꯥ ꯅꯊꯟꯇ ꯆꯃꯝꯅꯕ ꯑꯣꯏꯒꯅꯨ, ꯃꯤ ꯀꯌꯥ ꯆꯃꯝꯅꯔꯤ, ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯕꯨꯙꯤ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯏ꯫ ꯋꯥꯈꯜ ꯋꯥꯕꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯥꯡꯍꯜꯂꯤ꯫ ꯇꯨꯡꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯈꯪꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯃꯗꯤ ꯀꯔꯤ ꯇꯧꯗꯨꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯆꯍꯤ 15-20ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩ ꯆꯃꯝꯅꯕ ꯇꯣꯛꯑꯦ꯫ ꯑꯩꯁꯤ ꯆꯃꯝꯅꯕꯗ ꯂꯥꯏꯆꯨꯔꯦ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯅ ꯈꯪꯂꯝꯃꯤ, ꯑꯁꯨꯝꯅ ꯑꯩ ꯊꯥꯗꯣꯛꯄ ꯐꯪꯖꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯡꯕꯤꯕꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪ ꯆꯃꯝꯅꯕꯗ ꯂꯥꯏꯆꯨꯔꯦ, ꯑꯩ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯇꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯍꯔꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯈꯪꯗꯕꯀꯌా ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯈꯪꯅꯕ ꯊꯤꯔꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯗꯤ ꯇꯥꯛꯄꯒꯤ ꯈꯨꯗꯣꯜꯗ ꯆꯠꯄ ꯃꯤꯅꯤꯁꯇ꯭ꯔꯤꯅꯤ꯫ ꯑꯩ ꯅꯤꯡꯁꯤꯡꯂꯤ, ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯗ ꯊꯕꯛ ꯇꯧꯅꯕ ꯑꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯅ ꯄꯤꯕ ꯌꯥꯕꯁꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩ ꯈꯟꯕꯗ ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯕꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯂꯝꯕꯤ ꯍꯥꯡꯕꯤꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯁꯤꯕꯗ ꯍꯔꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨ ꯑꯐꯕ ꯅꯠꯇꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯑꯃꯨꯛ ꯋꯥꯈꯤꯗ꯭ꯔꯥ? ꯅꯁꯥ ꯅꯊꯟꯇ ꯆꯦꯛꯁꯤꯟꯖꯧ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯁꯣꯏꯕ ꯂꯩꯇꯅ ꯂꯩꯕ ꯄꯥꯝꯃꯤ, ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯂꯩꯕꯗꯨ ꯄꯥꯝꯃꯤ꯫ ꯍꯜꯂꯦꯂꯨꯌꯥ! ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯍꯟꯒꯅꯨ꯫ ꯅꯣꯡꯃ ꯗꯦꯕꯀ ꯑꯩꯒ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯝꯃꯤ꯫ ꯃꯥꯗꯤ ꯌꯥꯔꯦ, ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ
tumba changkirami aduga aina office ta chattuna madu karigino haina khangnaba hotnarami ai adum haina adum tawgali hairibado ayukki pung 2 muktare adubu thidokpadi ngamlamde madugi mahutta henna chamamnaba oirami aina ishwada haijarami ai kari tawgadabano ishwar aina tawgadabasi karino mahakna hai nang tumnaba hotnaruro aina hairibasi mayam khangbireko samamnabasing asina nangbu yesinhanganu ishwarda madugi matangda prathana tawre hairaga harau tayamna leithou samasya sing asi leiraga aina karamna nungai thokadawribano samasya sing leiringaida nangna nungai thokpa tamhoudrabadi nangi punsida nungaiba haibadu khangdaba yai maramdi aikhoigi punsida amma natraga amadi adum thokani amen mahai yandaba kanadaba pot kayana nangbu yetsinduna thamlibra nangna tawribasi karino haiba phawba khangdaba pot kaya ama nang tawribra mi sing penanaba nangna madu tawribra kanagumba madu nangonda saudanaba natraga mina tawnay haina tawribra mi mayamna tawbaduda kari tawrino haibadi khangdaba nahaksu adum yauduna tawba kadaidagino masi mayamsi hairadi aisu asumna tawramine anambana mi sing ase makhoigi thabakna nalle masi karigino haibadi potlum mayam ama thangatpanani anamba matamda aranba maramdagi karigumba ishwana tawhanningliba adu tawramlabadi punsida karisu waramloidabani ishwana aikhoisi wana namba semba natte wabagi matangda iba laire karobar asina ngasidi lupa billion tali aikhoina asuk yamna wabagi mathau tade aikhoina tawgadaba haibadu taibangpal asi mi singi nattaba ishwargi matung karamna ingadage haina tamba asi khaktani Christian ama oina atopa mi singi mateng panggadabani haiduna makhoiga adum yasinai mathanta leiriba nupi singda yamna thuna karino ma haijage nangna honghanba ngamni da khanba nipa ama luhongbiganu nangna mahakpu semdokpa ngamgani haidana project amagumna lobiganu punrigegi mamangda hana honglakpa haibadu oihallu hallelujah ishwar mi singbu mateng pangnaba aikhoida hapiribasi aisu mi sing mateng pangningi sidagi hena aina pamba atopa pot ama leite adubu aina seksindrabadi ishwarna thadokningdraba mido aina thadoknaba hotnarugani mahakka loinana makhoina mahakka thorakpadu pami adubu nupi singi matangda yamna khangjade aikhoina yamna nungshi heiba thot nawbagi mawongda adum lei adugi mathakta seba tauba ama oiragana henna waba thengnagani maramdi asigumba thawongsing asina yetsinkidanaba kanna seksinna hotnaba tai maramdi saitanna aina haibadi ishwargi makau adu mapung phana chatnaba matamda thamoi ama leigadabani aikhoina mateng pangninglabasu maduna yetsindanaba hotnagadabani karigumba nangna tambidrabadi khudak aduda nangna phai haibadu hekta tawkhigani adubu maduna aphaba thoraktabasu yai aina nauna puthokjaba living beyond your feeling haiba lairik asi thamjari masina nangi pukning karamna tambigani haibadu chauna mateng pangani aisi aigi aningba apambana kayamna chinglibano haibasi nasa nathanta hangjau aigi pukningdagi tarubadagi aina aranba kaya tawkhrabage haina hangjau Andy Stanley lairiki Enemies of the Heart haibasisu mayamda phanghanjagani masi pukning makhal marigi matangda hairi yamna maru oiba message amaga amu taminakhisi
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung afaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite